ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯀꯪꯂꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯏꯆꯥꯁꯤꯡꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯉꯁꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯈꯨꯗꯩ ꯁꯦꯠꯂꯒ ꯆꯠꯂꯤꯕ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯤꯕꯗꯨꯕꯨ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯆꯠꯂꯤꯕꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯜꯍꯧꯕꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯗꯦ ꯍꯥꯏꯕꯗ ꯐꯥꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯃꯤꯐꯝ ꯐꯝꯖꯔꯤꯕ ꯑꯩ ꯉꯁꯤ ꯋꯥ ꯉꯥꯡꯖꯗꯣꯔꯤꯕ ꯑꯩ ꯒꯥꯔꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯖꯕ ꯈꯤꯇꯤꯃꯌꯨꯝ ꯁꯔꯣꯖꯥ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯙꯔꯅꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯦꯡ ꯀꯨꯟꯖꯤꯟ ꯑꯗꯒꯤ ꯒꯥꯔꯤ ꯃꯈꯥ ꯂꯩꯀꯥꯏ ꯑꯗꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯄꯨꯟꯕ ꯄꯨꯝꯅꯃꯛ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯐꯝꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯀꯩꯅꯣ ꯑꯦꯇꯤꯒꯤ ꯀꯥꯡꯕꯨꯒꯤꯗꯃꯛꯇ ꯐꯥꯈꯤꯕ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯏꯆꯥꯁꯤꯡꯁꯦ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯕꯅꯤ ꯏꯁꯨ ꯑꯃꯗꯒꯤ ꯏꯁꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯀꯩꯁꯨ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯏꯆꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯏꯕꯁꯦ ꯏꯁꯨꯁꯤꯡ ꯑꯁꯤꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯅꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯤꯡꯁꯤ ꯅꯝꯊꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯆꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯏꯆꯥ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯑꯦꯇꯤꯒꯤ ꯀꯥꯡꯕꯨ ꯑꯔꯥꯟꯕ ꯀꯥꯡꯕꯨꯁꯦ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒ ꯍꯧꯖꯤꯛꯇꯤ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯏꯆꯥ ꯑꯃꯇ ꯐꯥꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯁꯤꯕ ꯀꯤꯗꯅ ꯂꯣꯏꯅꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯏꯃꯥ ꯄꯨꯝꯅꯃꯛ ꯊꯣꯛꯑꯒ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯃꯥꯡꯗ ꯂꯦꯞꯇꯅ ꯇꯨꯡ ꯃꯥꯡ ꯄꯨꯝꯅꯃꯛ ꯂꯦꯞꯄꯒ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯂꯦꯞꯄꯒꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯩꯔꯤꯕ ꯊꯣꯛꯂꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯅ ꯑꯔꯦꯞꯄ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯒ ꯍꯥꯏꯅꯔꯒ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯕꯅꯤ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯅꯔꯝꯃꯒ ꯊꯣꯛꯂꯛꯑꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯐꯥꯕ ꯌꯥꯔꯣꯏ ꯍꯧꯖꯤक ꯏꯆꯥ ꯑꯃꯠꯇ ꯐꯥꯕ ꯌꯥꯔꯣꯏ ꯍꯧꯖꯤक ꯃꯐꯝ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯆꯥ ꯑꯃꯠꯇ ꯐꯥꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯀꯅꯤ ꯁꯤꯒꯅꯤ ꯄꯨꯝꯅꯃꯛ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯔꯀꯥꯔꯗ ꯍꯥꯏꯖꯔꯤ ꯁꯔꯀꯥꯔ ꯄꯥꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯒꯤ ꯑꯁꯣꯝꯗꯒꯤ ꯑꯣꯟꯅꯒ ꯇꯤꯟꯅꯒ ꯁꯦꯔꯥꯡꯒ ꯇꯨꯔꯥꯡꯒ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯇꯧꯍꯟꯕꯤꯔꯛꯑꯅꯨ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯊꯤꯒꯠꯂꯒ ꯉꯁꯤꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯇꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯦꯇꯤ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯀꯩ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯈꯤꯕ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯈꯤꯕ ꯉꯁꯤꯗꯤ ꯏꯐꯨꯔꯨꯞ ꯑꯁꯦ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯤ ꯑꯦꯇꯤ ꯀꯥꯡꯕꯨꯅ ꯆꯣꯡꯊꯣꯔꯛꯈꯤꯕ ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛꯈꯤꯕ ꯑꯦꯇꯤ ꯀꯥꯡꯕꯨꯅꯤ ꯏꯆꯝ ꯆꯝꯅ ꯊꯣꯛꯂꯛꯈꯤꯕ ꯆꯨꯝꯅꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯄꯥꯏꯗꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨ ꯀꯨꯀꯤ ꯀꯥꯡꯕꯨꯅ ꯐꯠꯇꯕ ꯀꯥꯡꯕꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯗ ꯂꯥꯜ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯋꯥꯀꯣꯛ ꯄꯥꯏꯔꯒ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯨꯔꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯊꯤꯡꯒꯠꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯊꯤꯡꯒꯠꯂꯣ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯡꯒꯠꯈ꯭ꯔꯦ ꯁꯔꯀꯥꯔꯅ ꯈꯜꯂꯛꯑꯣ ꯈꯣꯠꯂꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯏꯆꯝ ꯆꯝꯅ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯀꯪꯂꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯏꯆꯥꯁꯤꯡꯅ ꯀꯔꯤꯁꯨ ꯑꯔꯥꯟꯕ ꯉꯁꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯉꯦ ꯍꯥꯏꯕ ꯑꯗꯣ ꯈꯨꯗꯩ ꯁꯦꯠꯂꯒ ꯆꯠꯂꯤꯕ ꯏꯆꯥꯁꯤꯡ ꯑꯗꯨꯕꯨ ꯂꯥꯏ ꯅꯤꯡꯕ ꯆꯠꯂꯤꯕꯗꯨꯕꯨ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯆꯠꯂꯤꯕꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯜꯍꯧꯕꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯤꯗꯦ ꯍꯥꯏꯕꯗ ꯐꯥꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯃꯛꯇ ꯏꯃꯥꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯏꯍꯧ ꯑꯃꯒꯤꯗꯃꯛꯇ ꯏꯍꯧ ꯑꯃ ꯅꯝꯁꯤꯟꯅꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇꯕ ꯃꯍꯥꯛ ꯑꯁꯦ ꯏꯁꯨ ꯑꯃ ꯃꯅꯤꯄꯨꯔ ꯃꯨꯊꯠꯈꯤꯕꯒꯤꯗꯃꯛꯇ ꯏꯁꯨꯗꯣ ꯅꯝꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯏꯆꯥꯁꯦ ꯐꯥꯅꯅꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯃꯌꯥꯝ ꯑꯃ ꯄꯥꯟꯁꯤꯜꯂꯒ ꯉꯁꯤꯗꯤ ꯏꯆꯥꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯏꯆꯥꯗ ꯅꯟꯁꯤꯟꯕꯅꯦ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯨꯊꯠꯈꯤꯕ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯅꯝꯊꯅꯅꯕ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯗ ꯃꯔꯥꯟ ꯁꯤꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯆꯥꯁꯤꯡꯗ ꯃꯔꯥꯟ ꯁꯤꯕꯁꯨ ꯌꯥꯔꯣꯏ ꯏꯆꯥ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯃꯥ ꯑꯩꯈꯣꯏꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯦ ꯂꯦꯞꯄ ꯑꯗꯨꯒ ꯏꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕ ꯏꯆꯥꯁꯤꯡ ꯑꯔꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯗꯦ ꯊꯤꯡꯒꯠꯂꯣꯅ ꯂꯣꯏ ꯊꯤꯡꯒꯠꯂꯦ ꯑꯗꯨꯕꯨ ꯆꯤꯡꯗ ꯂꯩꯕ ꯀꯨꯀꯤ ꯀꯥꯡꯕꯨꯁꯤꯡꯗꯤ ꯀꯅꯥꯅꯁꯨ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯃ ꯐꯥꯎꯕ ꯊꯤꯡꯒꯠꯂꯛꯇꯕ ꯎꯗꯦ ꯇꯥꯗꯦ ꯀꯩꯝꯇ ꯈꯪꯕꯤꯗꯦ ꯀꯅꯥꯝꯇꯅꯁꯨ ꯈꯪꯕꯤꯗꯦ ꯑꯗꯨꯕꯨꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯤꯅꯣꯕ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯦ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯒ ꯉꯁꯤꯗꯤ ꯑꯩꯈꯣꯏꯕꯨ ꯐꯥꯕꯤꯔꯣ ꯑꯩꯈꯣꯏꯅ ꯐꯥꯕꯤꯔꯣ ꯍꯥꯏꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯊꯣꯛꯄ ꯍꯧꯔꯛꯂꯕꯅꯦ ꯑꯗꯨꯅꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯉꯁꯤ ꯐꯟꯃꯤꯕꯁꯦ ꯏꯃꯥꯁꯤꯡꯁꯦ ꯐꯥꯕꯤꯔꯣ ꯏꯆꯥꯁꯤꯡꯁꯦ ꯐꯥꯕꯤꯔꯣ ꯍꯥꯏꯕ ꯊꯣꯛꯂꯛꯑꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯁꯤ ꯁꯥꯏꯂꯦꯟ ꯄꯤꯔꯛꯑꯕꯅꯦꯕ ꯉꯁꯤꯗꯤ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯐꯥꯅꯅꯕꯒꯤꯗꯃꯛꯇꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯏꯆꯥ ꯐꯥꯕꯤꯔꯣ ꯍꯥꯏꯅꯉꯁꯤ ꯊꯣꯛꯂꯛꯑꯅꯤ ꯏꯆꯥ ꯑꯃꯃꯝꯇ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯐꯨ ꯃꯅꯨꯡꯗ ꯂꯩꯕ ꯉꯥ ꯑꯃꯃꯝ ꯐꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯂꯞ ꯍꯥꯠꯇꯣꯛꯑꯒ ꯄꯨꯂꯞ ꯐꯥꯕꯤꯔꯣ ꯍꯥꯏꯅ ꯉꯁꯤꯗꯤ ꯊꯣꯛꯂꯛꯑꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯃꯝꯇ ꯐꯥꯕꯤꯔꯅꯨ ꯃꯗꯨ ꯑꯃꯃꯝꯇ ꯐꯥꯕꯗ ꯑꯩꯈꯣꯏ ꯏꯍꯧꯁꯦ ꯑꯃꯃꯝꯇ ꯍꯧꯕ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯔꯦꯕ ꯑꯗꯨꯏꯗꯨꯅ ꯄꯨꯂꯞ ꯐꯥꯔꯒ ꯑꯩꯈꯣꯏ ꯏꯍꯧꯁꯦ ꯆꯞ ꯃꯥꯟꯅꯅ ꯍꯧꯔꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ